Lilong Police Station gi OC O Ajit Singh na luchingba District Police Thaubal gi kangbu amana ngarang numidang pung 10:15 rom tabada heroin number 4 ga konana nupa ama fare hairi. Police tagi phangba pau gi matung ina faraba drug lalon ba miyoi adu Lilong Turel ahanbi ubak thong mathak tagi MD Farooq Chahi Kuntaret apokpa laikhidraba MD Anwar Alini hairi. Mangondagi salon cap 20 da haplam ba heroin number 4 gram chaniga kuntrama thoisu phagat pangam khre hairi. Makhatana investigation taunaba Lilong Police Station da case ama register tawkhre hairi. United People's Administrative Council Upako Manipur gi General Secretary Basanta Yumnamna luchingba organization asigi mihut kangbu amana ngasi Lining Khul Bilasta Chatlaga Khul Asigi Yumthong Humphuni Thoiromda Chana Thaknaba Potlam Sing Khudol Tamkre Upako na tamkiba Khudol Adubu Lining Thau Bilaski Micham Miyam Singnai Taram na Lausin Bagaloinana Kunja Singi Maikai Degisu Upako gi Thaumi Singda Khudol Tamki Thanga Esigi Manung Chanba Sendra Tourist Singkhongda Thabak Phanghodraba Miyoi Singna Masana Masabu Thabak Pinaba Punsinduna Semzaba the Loktak Lake Tourism Development Cooperative Society Limited Sendra Chingkhongda Leiba Boating Society Asigi Ming Sizinaduna Kanaguma Miyoi Kharana Mamangda Hana Lon Laurambagum Handaksu Amuk Lon Launaba Hotnare Haiba Pau Ama Fangle Maram Aduna Society Asibu Lana Uhanaba Hotna Biganu Haina Society Asigi Sendra the Leiba Office Tangarang Pau Missinga Unaba Amada Society President Ibo Sanana Fongdokre Lengang na COVID-19 Lanteng Nanaba Taurang Singi Sharuk Ama Oina Nambol Kendrigi Oina Hangliba Community Quarantine Center de Ladiba Inmat Sing Volunteer Sing Security Personnel Singi Ngarang Numidangi Chaklen Nambol L Sanoi College Nambol Student Union na Pizakre Hauzik College Asigi Students Union gi Social and Cultural Secretary Oiriba Sorai Sam Beluna Lusingduna College Asigi Teaching Amasung Non Teaching Staff Sing Students Union gi Thaumi Sing Laikai gi volunteer kayana quarantine center singda koina chatuna numidangi saklen singsu thinduna pizaki Lomi singna pothok marang kaina pothok na pandamda thanga esika social worker Moirang Them Asni Kumarna lamdam sigi lomi singda lenga na lepa ahongba mamalda urea bag chahumlom thanga esigi lomi singda ngarang phanghan khrei Lomi singda ahongba mamalda makhatana miyamda khudong chaba asi pikhigani hairi Ngarang kaibul amadi thangnabada laiba khul singda har sing adu puraktuna lomi singda thongal da phanghanki International Weightlifting Federation na khumuksam Sanjita Chanugi mathaktagi doping charge laukthokkhibadagi Commonwealth Games ta gold medal anirak laurakraba Manipurgi lifter asina Delhi High Court ki order amagi matung ina kumja 2019 dagi pidana lakhiba lemjanangai oiriba Arjun Award phanglagani